Praise the Lord. Ahanumuktada yengbiriba amasung tabiriba aigi nungsizaraba pumnamakpu masigi fazaraba Mapu ibungona pinabiraba athoiba numit asida ekhoibu Kanbiba Mapu Jesu Christa gi sengthoiraba minglenda yaifa mangol pisabaga loinana ikai khomnajari ngasi ai mayamda ekhoigi Manipur gi Eche Amagesu Testimony amakhaksu ai tahanjarake Eche asisu mamangda iga khangnajabna sade adubu ishorna ingonda Fongdok piriba Ishorgi Jesu Christa na loibi khibagi afaba wapause Fongdok saba matamdagi Eche na ingonda contact number laubiduna ise khangnajabani amasung Eche na Eche gi testimony asi Fongdok saningi haiduna haibirei amasung Eche gi testimony asi su aina tajaba matamda Ishorbu yamna thagatchaba phauze amasung akhoi chilnaw chil singna Fongdok pirakpa Ishorna utpi khiba sakhi sing ase aina tajaba matamda hena igi thamoida Ishorgi nungsiba amasung hena Ishorbu thagatchaningbagi apamase aingonda phauze yamna thagatchari ekhoibu Kanbiba Mapu Jesu Christa bu ipagi thaujal ipagi thaugal ipagi nungsibiba sidi mapal naide hongba naide lomba naide Thagatchari ekhoigi Eche asigi testimony asi adom tabiu aduga Eche asigi Ishorna utpi khiba sakhi asi tahan jadringagi mamangda Holy Bible dagi Ishorgi nungsiba wahai amakhak ai pathoksaraga ai Eche gi wahai asi testimony adu tahanjarake aina phongdokjagadoribasi Jesaya pandup nifuga marigi pada kunga nithoi ase ai pathoksarake adomsu yengbiu aina nahaki langjabasing adu amuba nongumna amasung nahaki papsing adu leichingumna lauthokre aingonda halau maramdi aina nahakpu handokpikre amen Thagatchari Epa ipana sumna wenbire pathokraba Ishorgi ahingba wahai asibu tajariba pumnamakta Lairamba pumnamaki hakchangda lairamba ayet apanba amasung achumba Ishorgi panthung thawaigi panthung khangdaduna lairamba yaubiba taragadi Ishorna chumba lambida adombu lamjingbiba orisanu adomgi pangal hena phangbiba orisanu taibang panbagi fattabadagi ngakpiba orisanu amasung thajaraba chilnaw Eche chalsingda hena Ishorna loinabiba orisanu masigi matangda ikharadang phongdokjarake aina nahaki langjabasing adu amuba nongumna amasung nahaki papsing adu leichingumna lauthokre ekhoina langjaba ekhogi iral ekhoina tawgiba fattabasing adu amuba nongumna oiraba fattaba adu Ishorna lauthokpikre amasung ekhoigi papsing ado leichingumna mamduna leiraba papsing ado Ishorna lauthokpikre aingonda halau haibasi karigino haibe wafam ase taba matamda as aidi Christian su oirudri karigino aingonda halau harise haina khanbiramani adubu aina haizege ekhoise Ishorna sembibani ekhoise Ishorna makut mangna sembibani ekhoise Ishorna thabirakbani maram aduna Jesu Christa na Ishorgi nungsiba Ishorna ekhoibu loinabiba amasung Ishorna ekhoigi pap kokpikhrabani maram aduna pap kokpikhibagi maramna Ishorna amuk aingonda halau haiduna haibiribani amasung maramdi aina nahakpu handokpikre ekhoigi iral ado ekhoigi pap ado lomba naidaba makhei Jesu Christa na handokpikre Amen. Adom thajadriba ichilnaw Eche chalsing ojasing oiba taragadi Jesu Christa na ekhoigi pap ekhoina tawkhiba langjakhiba sing ado amuba nongumna amasung ekhoigi pap sing ado leichingumna lauthokpikre ekhoi aingonda halo Jesu Christa da lao Jesu Christa da changjaro maramdi aina nahakpu handokpikre haibadi aina nahakpu kanbikrabani haibani ko Praise the Lord. Thagatchari Epa Ishor Thagatchari ekhoigi Manipur gi topai Eche amana phongdokpiriba athoiba sakhi ase adom tabiu aroiba phawa tabiu yengbiu amasung Ishorbu hena thagatpiu aduga ekhoigi Ishorna tawba ngamdaba leite amasung iramda Manipurda nongmagi Ishorgi machasingbu khandokpiduna khutna paina chingthokpiduna thangatpiduna Ishorgi ingthapa mafamda Ishorgi sargaleba kimyoising ohenbiribani adomsu thajadriba chilnaw Eche chalsing yengbiriba adomgisu matam lae haiduna Ishorna adombu thangatpiduna fattabagi amambagi taibangdagi mangalda pubirakpagi matam lae haiduna adom khangbiu amasung chilnaw Eche chalsingna karigumba adomgi testimony Jesu Christa na utpiba sakhi phongdoksaningba leibiba taragadi aigi number asida ai number ai pijarake WhatsApp number asida adom contact tawbiro amasung adomgi testimony adu akhoi phongdokminasi mamduna leiraba papna thalaba taibang palasida Ishorna utpikhiba sakhina Ishorgi nungsibana mangalgumna amambana thalaba papna thalaba taibang palase asida mangal hena oiba yarasunu amasung mangal haibasi tholakpa matamda uramdabado uraktoini khangamdabado khangaktoini
mamna leiba matamda amamba matamda numit ki mangal thulakpa matamda tapna amamba pomna mak loina mangkhiduna loina urakpagumna ishor gi nungsiba se ishor gi testimony sona koi utpiriba se ekoi mahena mayamda phongdok jesi maramdi masida ekoi bu kanbina bagi pangal yauri maramdi thawai sing bai pa yauri. Praise the Lord. Thagatchari segi testimony asi tabiu. No. Iche. Iche gi testimony do ishorna isebu uthokpiba ishorna isebu kauthokpibagi athoiba sakhi do iche. Ngasi iche na phongdokpiro mayamna su iche gi nungsiba ishorgi nungsiba khangba yanabagi damakta. Iche makhonse yam tappine iche. Tapra. Tappi do sausu sawi. Nusikna ne do di maning obuja. Kitang kan haibiu iche. Aige horo kham duda aige akoi je anga oja matamda maitai maru oigaga koi ipasi isai nomai yam pamba pung isai tawraga koi ibung jing ise koi nomai tawraga koi se nomai tawraga maitai maru ta koi haurakta hauraga aina amung mapung marai phara kanda aige layik lesisu aige hairamdaga kadin taina layik darka layakpa matamda layik hairamde ado akoi mapari de koi laika de sarasti de mayam lay anak pada adubo koi gi pokirakpa ima ipa koi gi pujen singna mo koi gi hauna habani koi gi hauna haraga dum layre wakanje adu Christmas matamda su Christmas ki hena wa chokda koi na kung men salami taning gi hau harao yana aduga adu matamda mo gi bit le sabi ani koi mapadi de sarasta gi bit le sabi ani amna laaga koi gi lagi heke khangba gi lagi takpi gene lagi haning dra koi lagi takpi gi an hai matamda koi ge lagi haitaba koi pareng de imanabi koi manga lay aduga koi ge lagi tamba akoi ge lagi hajik lagi ki mathau ta ni na mo lagi ta ke habdo koi chasira na koi khanaba ana kanda mo ne how olo hara kan hai do aina moin olo hara ke kun ondre lo lagi khajura lo re hai aina admai taroga koi minit laki hara ga minit khrani koi ge chatle sa moina bebo de gi penjini de gi no kano so Pangu penji moina boy nung ena semaga thamane koi manga gi moina admai tarokanda koi ge nimi hapta mu khai hen ba sida modi lagi mai che koi ge ambu khang da mina soro thara dai hobani na mu koi ge amta khang da ba chaw da bani na laksan ba hitara ba ayakti ni ma to ni si da mai khara di khang ba haure ge ai khang ne ba mai khara khang ba ngam ne ba angam ba kan moina di mai to khang ba ngam da mina chatlugum se hai ade aina chat do mo yaw da ni na si thamba chat ikai da na ai to e to kan ni tu da mo ji nang da om da la e le sabi ani do ne ngasi la sa ri kai da ure hai aina ise ai di chat ning bani da mo di amata le ne to khang ma ngam da ai di khang am ni pam ning ne ma ko ya da ni ai la sa si ikai da thamba de to o di han ai le hoi to khe de dai ade le ngai khara hutta ne khang ba le na su ne khang dri ade mai to ra ho ra ga ise Lesabi Paratana Ice Agin Passida, and the Lady Passida Yum Pale. Yum Pan Bonatan the Mojo, I know my time of men on Horemoinamu, go to men on Torum, go to Ramanena. At the might of Maga, Togatan Sida. I even a muddy Matandida Aina, Yum Pade, in a Maga, my family is all of 11. Oh, Ipangi, Indy. Isogi nusiba isogi kano sa ingon da sum hai makam da nya ya ning de moi mamang da pakum du khunjune do ai sung ning ngoya na khalaga ai sum la ki bane ai na mawara matam da sum ko ina ingon da tum isogi sa matam da ai moi mamang da sum khunjune ra ai sung ya ning de ai wakan da ni gi dharam mani hai ai sung ya ning de ni mama da ima ko un hai ai tum khalan adamai ta ro haura ga la amatam da ina itan pa amal le ra matam da Isan pa amale matamda ai no ma ibung de na menakta paisa gi ta matamda moi se NDC da yarasta lai haibada gi adu dai chang batamda na ai se salaga gi ta ngai matamda chang bu tan de samna ning da bagi uning da bagi tamdu da mai to le kan mi sing ai ngo da ku ku yeng bu doi ikai phau da gi chang bane ai se
ꯆꯔꯆ ꯃꯅꯨꯡꯗ ꯆꯔꯆ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯃꯣꯏꯗꯤ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯑꯣꯏꯖꯥꯠꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯪꯗꯕ ꯃꯣꯏꯗꯤ ꯏꯁꯣꯔꯂꯦꯝ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯅ ꯆꯪꯉꯒ ꯑꯩꯈꯣꯏ ꯏꯅꯝꯃꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯐꯝ ꯈꯪꯉꯝꯕ ꯃꯇꯝꯗ ꯑꯩ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂ ꯐꯝꯃꯒ ꯑꯩꯅ ꯌꯦꯡꯅꯤꯡꯗꯗꯅ ꯑꯩ ꯏꯆꯥ ꯄꯨꯔꯤꯕ ꯑꯄꯤꯛꯄꯗꯣ ꯑꯗꯨꯝ ꯌꯦꯡꯉꯒ ꯃꯣꯏꯗ ꯁꯨꯡꯌꯦꯡ ꯌꯦꯡꯈꯠꯄ ꯇꯝꯗꯅ ꯍꯩꯅꯗꯗꯅ ꯌꯦꯡꯉꯝꯗꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯁꯨꯝ ꯌꯦꯡꯅꯤꯡꯗ ꯂꯩꯔꯝꯕꯗꯩ ꯑꯩꯅ ꯁꯨꯝ ꯐꯂꯞ ꯌꯦꯡꯈꯠꯂꯨꯕꯅꯦ ꯑꯩꯁꯦ ꯃꯦꯁꯦꯖ ꯄꯤꯕꯖꯥꯠꯅꯦ ꯃꯇꯝꯗꯨꯗ ꯈꯪꯗꯕ ꯄꯤꯔꯛꯄꯗ ꯑꯗꯒꯤ ꯑꯩꯁꯦ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗꯩꯅꯣ ꯅꯨꯡꯁꯤꯕꯁꯦ ꯍꯦꯛꯇ ꯉꯥꯎꯔꯗꯤ ꯂꯥꯛꯈꯤꯕꯅꯦ ꯏꯆꯥ ꯑꯄꯨꯟꯕꯁꯦ ꯏꯁꯣꯔ ꯅꯨꯡꯁꯤꯕꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯏꯅꯝꯃꯁꯤꯅ ꯏꯕꯨꯡꯅ ꯃꯇꯝ ꯀꯨꯏꯅ ꯊꯦꯝꯃꯛꯄꯗ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯃꯣꯏ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯅ ꯃꯇꯝꯗꯣ ꯍꯥꯏꯖ ꯃꯇꯝꯗ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯅ ꯑꯩ ꯏꯅꯝꯃ 이분도 ꯑꯩ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯂꯥꯛꯑꯦꯗꯤ ꯈꯪꯉꯝꯗꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯈꯪꯉꯝꯗꯗꯤ ꯀꯞꯄꯦ 이제나고 아주 church 만ung두가 팜마가 church두가 모이나 메시지 피리바 와파우 피리바도 이제나 한마디디 잉닝드나고 잉닝드나 안강 락나가 레이네바 아두고 이제나 강호드나 징gatpa matamda 이제다 눅시바 파우리 하이세 아디 이쇼다 눅시바 파우리라 나트라가 이제다 까마이나 락게 시기 마탕세 이소기 눅시바세 칸데 까롬데 칸데 팔리엔 칼라가 와히도 하자 따살로 마tamda 야우랑 아군바세 로이나 이소기 눅시바는 아이 ngaugidan 아이지 밑에기 삐지 강아우다 ꯑꯗꯨꯝ ꯇꯨꯞ ꯇꯥꯖ ꯑꯩꯅ ꯃꯣꯏ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯣꯏ ꯈꯪꯍꯟꯗꯅ ꯃꯣꯏꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯑꯝꯗꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗ ꯑꯩꯅ ꯍꯥꯏꯌꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩ ꯏꯁꯣꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯟꯅꯤꯡꯉꯦ ꯅꯪꯅ ꯌꯥꯕꯤꯔꯒꯗꯤ ꯑꯩ ꯏꯁꯣꯔꯁꯤ ꯂꯧꯁꯤꯟꯖꯒꯦꯅ ꯑꯩꯅ ꯏꯄꯨꯔꯣꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯀꯥꯟꯗ ꯑꯩ ꯏꯄꯨꯔꯣꯏꯕꯅ ꯌꯥꯔꯦ ꯌꯥꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯏꯕꯥꯅꯤꯁꯦ ꯆꯔꯁ ꯀꯥꯔꯒ ꯑꯗꯨꯗ ꯅꯨꯡꯁꯤꯕꯗꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯅ ꯆꯔꯁ ꯃꯇꯝ ꯈꯔ ꯀꯥꯔꯒ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯗꯨ ꯈꯪꯗꯅ ꯑꯗꯨꯗ ꯅꯨꯡꯁꯤꯕꯗꯨ ꯐꯥꯎꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯔꯁ ꯀꯥꯈ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯥꯗꯣꯛꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯊꯨꯅꯃꯛ ꯕꯞꯇꯥꯏꯖ ꯇꯧꯈ꯭ꯔꯦ ꯊꯨꯅ ꯕꯞꯇꯥꯏꯖ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯀꯥꯔꯤꯕ ꯀꯩꯅꯣꯗꯨꯗꯒꯤ ꯑꯩꯁꯦ ꯕꯞꯇꯥꯏꯖ ꯇꯧꯈ꯭ꯔꯦ ꯕꯞꯇꯥꯏꯖ ꯇꯧꯔꯒ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯒ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯐꯖꯅ ꯏꯕꯥꯅꯤꯁꯤ ꯀꯥꯃꯤꯟꯅꯔꯝꯃꯒ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯁꯦ ꯊꯤꯕ ꯋꯥꯠꯄ ꯈꯪꯕ ꯋꯥꯠꯄꯒꯤ ꯀꯥꯔꯕꯅꯦ ꯍꯥꯏꯗꯤ ꯀꯥꯔꯕ ꯂꯧꯁꯟꯕꯅꯦꯗꯤ ꯂꯧꯁꯜꯂꯕ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯄꯅꯦꯗꯤ ꯊꯥꯗꯣꯛꯑꯒ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯏꯕꯥꯅꯤꯁꯦ ꯑꯍꯜ ꯂꯃꯟꯅ ꯊꯦꯝꯕꯗ ꯌꯥꯗꯅ ꯑꯍꯜ ꯂꯃꯟꯅ ꯌꯥꯗꯕꯅꯤꯅ ꯃꯣꯏꯗ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯏꯅꯦꯝ ꯏꯀꯨꯅ ꯊꯦꯝꯕꯗ ꯁꯒꯩ ꯅꯥꯇꯩꯅ ꯊꯦꯝꯕꯗ ꯑꯩꯈꯣꯏꯁꯤ ꯌꯥꯔꯒ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯟꯕꯗ ꯑꯃꯨꯛ ꯇꯤꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯇꯥꯏꯕꯪꯄꯥꯟꯕꯗ ꯃꯇꯝ ꯈꯔ ꯇꯤꯜꯂꯀꯥꯟꯗ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯛꯇꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯅꯤ ꯈꯪꯗꯅ ꯑꯩ ꯌꯥꯝ ꯄꯨꯔꯛꯑꯦ ꯃꯗꯨꯗꯒꯤ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕꯤꯗ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯟꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯑꯍꯤꯡꯗ ꯍꯧꯗꯣꯛꯑꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯏꯌꯦ ꯏꯅꯦꯝ ꯏꯀꯨ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯏꯌꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯪꯁꯨ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯃꯇꯝꯗꯨꯗꯗꯤ ꯏꯆꯥ ꯅꯨꯄꯥ 2 ꯂꯩꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯅꯥꯇꯩ ꯁꯨꯡꯆꯥ ꯆꯥꯔꯣꯏꯗꯅ ꯑꯩꯈꯣꯏ ꯏꯁꯣꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯜꯂꯁꯤ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯀꯥꯏꯅꯕ ꯉꯝꯅꯉꯥꯏ ꯍꯣꯠꯅꯔꯁꯤ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯦ ꯈꯟꯅꯔꯀꯥꯟꯗ ꯌꯥꯅꯈ꯭ꯔꯦ ꯑꯃꯨꯛ ꯌꯥꯅꯔꯒ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯇꯝꯗꯨꯁꯨ ꯑꯗꯨꯝ ꯀꯥꯕꯅꯦ ꯏꯁꯣꯔ ꯊꯧꯔꯥꯡꯕꯗꯤ ꯋꯥꯠꯂꯤ ꯈꯪꯗ꯭ꯔꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯁꯒꯩ ꯅꯥꯇꯩꯅ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯁꯣꯔ ꯈꯪꯕꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯅ ꯏꯇꯩꯁꯤꯡꯅ ꯑꯩꯕꯨ ꯍꯥꯏꯕꯤ ꯃꯤꯒꯤ ꯆꯦꯡꯗꯦ ꯈꯔ ꯄꯤꯔꯒ ꯁꯦꯟ ꯈꯔ ꯄꯤꯔꯒ ꯂꯧꯕ ꯏꯁꯣꯔꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯅꯪ ꯈꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯀꯅꯥꯝꯇ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄ ꯃꯧ ꯑꯣꯏꯔꯁꯨ ꯄꯤꯕ ꯑꯣꯏꯔꯁꯨ ꯑꯃꯠꯇ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯃꯃꯥꯗ ꯃꯄꯥꯗ ꯏꯃꯥ ꯏꯄꯥ ꯀꯧꯗ ꯂꯩꯇꯦ ꯅꯪꯈꯛ ꯂꯥꯛꯄꯗꯒꯤꯅꯤ ꯅꯪꯅ ꯏꯃꯨꯡ ꯁꯥꯒꯩꯁꯨ ꯇꯤꯜꯂꯕꯗꯩꯅꯤ ꯅꯪꯅ ꯏꯅꯥꯎ ꯅꯨꯄꯥꯁꯨ ꯅꯪꯁꯨ ꯍꯥꯎ ꯑꯣꯜꯂꯤꯕ ꯍꯥꯏꯅ ꯍꯥꯏꯌꯦ ꯃꯇꯝꯗꯨꯗ ꯑꯩ ꯏꯇꯩꯅ ꯉꯥꯡꯕꯗꯣ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯤ ꯃꯌꯥꯝ ꯆꯤꯟꯕ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯤ ꯃꯌꯥꯝ ꯆꯤꯟꯕ ꯃꯃꯥꯡꯗ ꯍꯥꯏꯕꯤꯕꯅꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯁꯟ ꯑꯣꯏꯅ ꯑꯗꯣ ꯑꯩ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯩ ꯇꯣꯃꯦꯅ ꯈꯥꯡꯉꯒ ꯋꯥꯔꯤꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯋꯥꯔꯤ ꯀꯔꯤꯐꯥꯎ ꯌꯦꯠꯇꯅ ꯈꯥꯡꯉꯒ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯃꯇꯝꯗ ꯑꯩ ꯏꯇꯩꯗꯨꯗ ꯍꯥꯏꯖꯩ ꯑꯩꯅ ꯑꯩ ꯏꯇꯩꯗ ꯕꯦꯕꯥꯔ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩ ꯋꯥꯍꯩ ꯑꯃꯈꯛꯇꯪꯗꯤ ꯑꯃꯅꯤꯈꯛꯇꯪꯗꯤ ꯑꯩ ꯏꯇꯩꯗ ꯈꯨꯝꯖꯒꯦꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯔꯒ ꯑꯩ ꯈꯨꯝꯃꯦ ꯑꯩꯅ ꯉꯁꯤ ꯏꯁꯣꯔ ꯂꯧꯁꯟꯕꯁꯦ ꯑꯩ ꯆꯦꯡ ꯄꯤꯕꯒꯤ ꯅꯠꯇꯦ ꯄꯩꯁꯥ ꯐꯪꯕꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯅꯤꯡꯕꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯐꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩ ꯏꯁꯣꯔ ꯂꯧꯁꯤꯟꯕꯅꯦ ꯍꯥꯏꯅ ꯃꯇꯝꯗ ꯑꯩꯅ ꯈꯨꯝꯃꯦ ꯈꯨꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯔꯝꯕꯗꯩꯗꯤ ꯈꯔ ꯂꯩꯔ ꯃꯇꯝꯗ
ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯑꯇꯦꯡꯕ ꯂꯝꯕꯤꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯈ꯭ꯔꯦ ꯑꯆꯨꯝꯕꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤꯗꯨ ꯏꯁꯣꯔꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯒꯤ ꯏꯆꯦ ꯑꯃꯗ ꯑꯇꯣꯞꯄ ꯊꯥꯒꯠꯀꯤ ꯑꯇꯣꯞꯄ ꯏꯆꯦ ꯏꯁꯣꯔ ꯌꯥꯝ ꯆꯦꯠꯀꯤ ꯑꯃꯗ ꯁꯤꯟꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯝꯕꯤꯁꯦ ꯑꯩ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯏꯁꯣꯔꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯗꯒꯤ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯑꯩꯁꯦ ꯉꯥꯛꯇꯪ ꯁꯦꯟꯕꯤꯕ ꯄꯨꯡ 24ꯁꯦ ꯏꯁꯣꯔꯒ ꯑꯩꯒ ꯑꯗꯨꯝ ꯅꯛꯅꯅ ꯂꯩꯕꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯪꯈ꯭ꯔꯦꯕ ꯐꯪꯉꯒ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯅꯣꯡꯃ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯤꯕꯩ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯪꯉꯛꯑꯒ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯅꯨꯡꯊꯤꯟꯗ ꯑꯩꯗꯤ ꯄꯨꯡ 12ꯁꯦ ꯍꯦꯛ ꯄ꯭ꯔꯊꯅꯥ ꯇꯧꯏ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯂꯪꯐꯩꯗ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯦ ꯏꯆꯥꯁꯤꯡ ꯑꯩꯒ ꯌꯨꯝꯗ ꯂꯩꯍꯧꯕꯅꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯅꯣꯡꯃ ꯏꯁꯣꯔꯗ ꯑꯩꯅ ꯄꯨꯛꯅꯤꯡꯁꯦ ꯀꯟꯅ ꯄꯤꯁꯜꯂꯒ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯀꯠꯂꯒ ꯏꯁꯣꯔꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯆꯪꯖꯔꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯇꯨꯡꯗ ꯂꯤꯜ ꯑꯆꯧꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯃꯤꯡꯁꯦ ꯑꯩꯅ ꯃꯤꯠ ꯎꯏꯁꯜꯂꯒ ꯑꯗꯨꯝ ꯈꯪꯉꯦ ꯂꯤꯜ ꯑꯃ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯜꯂꯦ ꯏꯁꯣꯔ ꯅꯪꯒ ꯑꯩꯒ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯣꯔ ꯅꯪꯉꯣꯟꯗ ꯆꯪꯖꯔꯤꯕꯁꯦ ꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕꯁꯦ ꯐꯪꯗ꯭ꯔꯤꯕ ꯂꯣꯏꯗ꯭ꯔꯤꯕ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯇ꯭ꯔꯤꯕ ꯂꯤꯜ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯩꯒꯤ ꯃꯤꯠ ꯁꯨꯡꯄꯥꯡ ꯄꯥꯡꯉꯒ ꯑꯃꯦꯟ ꯂꯧꯔꯣꯏ ꯃꯥꯅ ꯆꯤꯛꯁꯅꯨ ꯁꯤꯒꯤ ꯁꯤꯖꯟ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯏꯁꯣꯔ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯑꯣꯏ ꯅꯪꯒꯤ ꯑꯩꯒꯤ ꯈꯧꯔꯥꯡꯕꯁꯦ ꯅꯪꯉꯣꯟꯗ ꯆꯪꯖꯔꯤꯁꯦ ꯀꯣꯛꯇ꯭ꯔꯤꯕ ꯑꯩ ꯀꯩꯅꯣ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯈꯜꯂꯒ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯒ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯦ ꯑꯗꯨꯝ ꯄꯤꯁꯦ ꯇꯥꯔ ꯏꯁꯣꯔꯗ ꯑꯩꯅ ꯅꯤꯔꯤꯉꯩ ꯃꯇꯝꯁꯦ ꯂꯤꯟꯁꯦ ꯌꯧꯁꯜꯂꯒ ꯑꯩ ꯏꯁꯥꯁꯤꯗ ꯀꯔꯤꯒꯤ ꯇꯛꯂꯛꯑꯦꯕ ꯑꯩ ꯏꯁꯥ ꯐꯝꯁꯤꯗ ꯀꯥꯈꯠꯂꯒ ꯇꯛꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯃꯥꯅ ꯇꯛꯄꯗꯣ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯃꯦꯟ ꯂꯧꯕ ꯃꯇꯝꯗꯗꯤ ꯂꯤꯟꯗꯨ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯑꯗꯨꯗꯒꯤ ꯑꯉꯛꯄ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏꯔꯣꯏꯗꯕꯗꯅꯤ ꯑꯩꯅꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯗ ꯍꯥꯏꯕꯒꯨꯝ ꯑꯩꯅ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯉꯦ ꯑꯆꯨꯝꯕꯗꯣ ꯉꯁꯤꯗꯤ ꯈꯪꯉꯒ ꯆꯠꯂꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯕꯤꯟꯗꯨ ꯑꯃ ꯐꯥꯎ ꯏꯜꯂꯒ ꯆꯠꯄ ꯉꯝꯄꯣꯟꯇꯦ ꯑꯩꯒꯨꯝꯕ ꯑꯃꯅ ꯆꯠꯄꯗ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯒꯤꯗꯃꯛ ꯂꯣꯏꯅꯕꯤꯔꯛꯄ ꯑꯩꯕꯨ ꯊꯝꯕꯤꯔꯛꯄ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯛꯄꯁꯦ ꯑꯗꯨ ꯑꯗꯨꯝ ꯅꯨꯡꯊꯤꯟꯗꯒꯨꯝꯕꯁꯨ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯊꯤꯟ ꯕꯥꯔꯣꯁꯤꯗꯁꯨ ꯑꯗꯨꯝ ꯏꯅꯥꯛꯇ ꯑꯗꯨꯝ ꯐꯠꯇꯕꯁꯤꯅ ꯑꯗꯨꯝ ꯉꯥꯡꯉꯒ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯗꯨꯝ ꯕꯥꯏꯕꯜ ꯄꯥꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯑꯩꯅ ꯃꯁꯛꯁꯨ ꯎꯗꯦ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯁꯨ ꯇꯧꯕꯁꯨ ꯉꯝꯗꯦ ꯉꯝꯃꯣꯏ ꯏꯆꯦꯅꯦ ꯑꯩꯉꯣꯟꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯏꯆꯦ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯅꯤ ꯏꯆꯦ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯕꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕ ꯍꯥꯏꯕꯁꯦ ꯏꯆꯦ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯉꯝꯂꯔꯣꯏꯗꯧꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯡꯒꯜꯗꯨꯅꯤꯀꯣ ꯏꯆꯦ ꯑꯗꯨꯅ ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯆꯦꯁꯦ ꯏꯁꯣꯔꯒꯤꯅꯦ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯂꯩꯁꯦꯝꯕ ꯃꯄꯨꯒꯤ ꯑꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯈꯪꯕꯤꯌꯨꯀꯣ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯅ ꯆꯔꯆꯇ ꯌꯦꯡꯅꯤꯡꯗꯦ ꯋꯥꯄꯥꯎ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯒ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯊꯋꯥꯏꯗ ꯍꯛꯆꯥꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯊꯜꯂꯤꯗꯣ ꯏꯆꯦꯗꯣ ꯏꯁꯣꯔꯅ ꯏꯆꯦꯕꯨ ꯁꯣꯛꯄꯤꯕꯅꯤ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯅꯨꯡꯁꯤꯈꯤꯕ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕꯁꯤꯗꯤ ꯐꯠꯇꯕꯅ ꯑꯃꯠꯇ ꯃꯨꯟꯕ ꯉꯝꯃꯣꯏꯕ ꯏꯆꯦꯅ ꯐꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯐꯠꯇꯕꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯆꯤꯡꯊꯣꯛꯑꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯊꯣꯏꯔꯕ ꯈꯨꯠꯇꯒꯤ ꯀꯅꯥꯝꯅ ꯆꯤꯡꯊꯣꯛꯄ ꯉꯝꯃꯣꯏ ꯏꯆꯦꯅ ꯃꯇꯝ ꯑꯃꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯛꯁꯜꯂꯨꯔꯒ ꯈꯨꯔꯝꯖꯔꯨꯔꯒ ꯆꯔꯆ ꯀꯥꯔꯨꯔꯒ ꯑꯃꯨꯛ ꯈꯔꯅꯤ ꯅꯤꯡꯍꯜꯂꯛꯄꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯏꯄꯨ ꯏꯕꯦꯟꯁꯤꯡꯅꯀꯣ ꯀꯩꯅꯣꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯗ ꯂꯥꯛꯆꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯈꯤꯕꯗꯣ ꯏꯆꯦꯗꯣ ꯏꯁꯣꯔꯅ ꯏꯆꯦꯕు ꯀꯧꯊꯣꯛꯄꯅꯦꯕ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯏꯆꯦꯕꯨ ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯏꯁꯣꯔꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯏꯁꯣꯔꯅ ꯏꯆꯦꯕꯨ ꯀꯟꯕꯤꯔꯦ ꯍꯥꯏꯕꯁꯦ ꯏꯆꯦ ꯑꯁꯤ ꯏꯆꯦꯅ ꯊꯥꯖꯕꯤꯌꯨ ꯏꯆꯦ ꯑꯁꯤꯒ ꯄꯥꯡꯒꯜ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯉꯁꯥꯏ ꯏꯆꯦꯒꯤ ꯄ꯭ꯔꯦꯌꯔꯗ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯂꯤꯟꯅ ꯆꯤꯛꯑꯁꯨ ꯑꯩ ꯀꯩꯝꯇ ꯈꯜꯂꯣꯏ ꯏꯄꯥ ꯏꯁꯣꯔ ꯅꯪꯕꯨ ꯑꯩꯅ ꯈꯨꯔꯝꯖꯒꯦ ꯍꯥꯏꯅ ꯈꯨꯔꯝꯕꯗꯣ ꯑꯗꯨꯒꯤ ꯊꯥꯖꯕꯗꯣ ꯏꯁꯣꯔꯅ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯏꯆꯦ ꯁꯤꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯁꯤꯔꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯤꯒꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯥꯖꯕꯁꯦ ꯏꯆꯦ ꯑꯁꯤꯗꯤ ꯑꯔꯣꯏꯕ ꯊꯥꯖꯕꯅꯦꯕꯀꯣ ꯏꯆꯦ ꯑꯗꯨꯅ ꯏꯆꯦꯁꯦ ꯑꯊꯣꯏꯕꯅꯤ ꯑꯃꯁꯨꯡ ꯏꯆꯦꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯒꯅꯤ ꯏꯆꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯔꯤ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯦꯒꯤ ꯐꯦꯃꯤꯂꯤ ꯏꯪꯊꯕ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯆꯦꯀꯣ ꯑꯗꯨꯒ ꯑꯁꯤꯁꯨ ꯍꯥꯏꯗꯣꯛꯆꯒꯦ ꯃꯇꯝ ꯑꯃꯗ ꯏꯆꯦꯅ ꯏꯁꯣꯔ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯏꯆꯦꯅ ꯏꯁꯣꯔ ꯊꯥꯖꯈꯤꯕꯗꯣ ꯄꯩꯁꯥ ꯂꯨꯄꯥ ꯌꯦꯡꯉꯒ ꯅꯠꯇꯦꯀꯣ ꯏꯆꯦ ꯑꯃꯁꯨꯡ ꯐꯪꯁꯨ ꯐꯪꯗꯦꯕ ꯑꯩꯈꯣꯏꯗꯀꯣ ꯊꯥꯖꯗꯕ ꯃꯤꯁꯤꯡꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒ ꯏꯆꯦꯒꯤ ꯏꯇꯩ ꯑꯃꯅ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯗꯣ ꯑꯗꯣ ꯏꯆꯦ ꯑꯆꯨꯝꯕ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨꯁꯦ ꯏꯆꯦ ꯑꯐꯕꯁꯦ ꯇꯥꯏꯕꯪ ꯄꯥꯟꯅ ꯌꯥꯗꯦꯅꯦ ꯏꯆꯦ
ꯍꯧꯖꯤꯛ ꯑꯐꯕ ꯃꯆꯤꯟꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯤ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯅꯦꯕ ꯏꯆꯦ ꯑꯗꯨꯅ ꯑꯐꯕ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯏꯆꯦꯅ ꯑꯐꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯀꯟꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯔꯒ ꯐꯨꯝꯃꯒ ꯍꯤꯡꯒꯠꯈꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯏꯆꯦꯅ ꯂꯧꯁꯟꯖꯕ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯗ ꯂꯩꯕꯒꯤ ꯃꯔꯝꯅ ꯏꯆꯦꯗ ꯁꯥꯎꯔꯤꯅꯦꯕ ꯏꯆꯦꯅ ꯐꯠꯇꯕ ꯇꯧꯏ ꯍꯥꯏꯅ ꯁꯥꯎꯕꯤ ꯅꯠꯇꯦꯕ ꯏꯆꯦꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯍꯥꯏꯅ ꯁꯥꯎꯕ ꯅꯠꯇꯦꯕꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯜꯂꯦ ꯑꯩ ꯁꯥꯎꯏꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯍꯥꯏꯕꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯌꯥꯝꯅ ꯌꯥꯗꯦ ꯑꯩ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯤꯅ ꯌꯥꯈꯤꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯌꯥꯝ ꯆꯪꯅ ꯍꯥꯠꯂꯤꯗꯅ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯅ ꯂꯩꯒꯗ꯭ꯔꯣ ꯃꯥꯗꯤ ꯁꯤꯅꯕ ꯂꯥꯛꯏꯅꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯦꯕ ꯏꯆꯦ ꯑꯗꯨꯅꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤ ꯏꯆꯦ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯆꯩꯔꯕ ꯏꯀꯥꯏꯕ ꯄꯤꯔꯕ ꯊꯤꯅ ꯉꯥꯡꯉꯕ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯊꯩꯖꯤꯜꯂꯝꯕ ꯇꯥꯔꯒꯗꯤꯅꯦ ꯅꯈꯣꯏ ꯃꯇꯝꯗꯨꯒ ꯅꯣꯏ ꯁꯥꯎꯅꯨ ꯏꯀꯥꯏꯅꯨ ꯍꯥꯏ ꯍꯦꯟꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯨ ꯍꯥꯏ ꯏꯆꯦ ꯃꯔꯝꯗꯤ ꯁꯔꯒꯗ ꯅꯈꯣꯏꯒꯤ ꯃꯅꯥ ꯆꯥꯎꯏ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ ꯏꯆꯦ ꯏꯆꯦꯒꯤ ꯃꯅꯥ ꯁꯔꯒꯗ ꯆꯥꯎꯋꯦꯕ ꯏꯆꯦ ꯑꯊꯣꯏꯕ ꯏꯆꯦꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕꯗꯣ ꯏꯆꯦ ꯅꯪꯒꯤ ꯅꯅꯥꯎꯅꯅꯦꯀꯣ ꯑꯩꯅ ꯋꯥꯈꯜ ꯈꯟꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯪ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕ ꯏꯆꯦ ꯏꯆꯦꯅ ꯃꯇꯝꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯏꯆꯦꯅ ꯏꯀꯥꯏꯔꯝꯒꯗꯧꯕꯗꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯏꯀꯥꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ ꯏꯆꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ ꯃꯥꯡꯍꯜꯂꯔꯣꯏꯗꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯏꯆꯦꯅ ꯏꯀꯥꯏꯕ ꯑꯋꯥꯕ ꯈꯥꯡꯈ꯭ꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯆꯦꯕꯨ ꯏꯟꯊꯣꯛꯄꯤꯒꯗꯧꯔꯤꯕꯅꯣ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯑꯒꯥꯄꯦ ꯑꯩꯈꯣꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯅꯨꯡꯁꯤꯕ ꯃꯄꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯏꯆꯦ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯉꯁꯤꯗꯒꯤ ꯏꯆꯦꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅꯅꯦ ꯏꯆꯦ ꯍꯦꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯏꯆꯦꯗ ꯎꯠꯊꯣꯛꯄ ꯑꯣꯏꯔꯁꯅꯨ ꯏꯆꯦ ꯏꯆꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯝ ꯑꯩꯅ ꯃꯈꯥ ꯇꯥꯅꯤꯡꯕꯗꯣꯀꯣ ꯍꯣꯏ ꯑꯩꯁꯦ ꯏꯃꯥꯅ ꯏꯄꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯃꯌꯦꯛꯁꯦ ꯈꯪꯕ ꯉꯝꯍꯟꯗ꯭ꯔꯦ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯥꯏ ꯃꯣꯠꯇꯤ ꯑꯩꯅ ꯈꯨꯔꯨꯝꯃꯒ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯀꯠꯇꯅ ꯈꯨꯔꯨꯝꯃꯛꯄꯗꯨꯅꯁꯨ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯍꯩꯍꯟꯕꯤꯔꯛꯇꯅ ꯂꯥꯛꯄꯗꯨ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯆꯔꯆꯇꯩ ꯃꯌꯦꯛ ꯑꯃꯅꯤ ꯈꯪꯕꯗꯨꯅ ꯏꯁꯣꯔꯅ ꯑꯩꯅ ꯕꯥꯏꯕꯜꯁꯦ ꯆꯔꯆꯇ ꯆꯠꯄ ꯃꯇꯝꯗ ꯃꯤꯅ ꯕꯥꯏꯕꯜ ꯄꯥꯕꯁꯦ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯕꯗꯤ ꯍꯩꯇ꯭ꯔꯕꯅꯤꯅ ꯃꯨꯟꯅ ꯇꯥꯅꯤꯡꯉꯥꯏꯒꯤ ꯍꯣꯠꯅꯕ ꯃꯦꯁꯦꯖ ꯄꯤꯕ ꯃꯇꯝꯗ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯑꯩꯒꯤ ꯏꯆꯦ ꯏꯁꯣꯔ ꯊꯥꯖꯕ ꯏꯆꯦꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯩꯁꯦ ꯕꯥꯏꯕꯜ ꯌꯥꯝꯅ ꯄꯥꯅꯤꯡꯉꯦ ꯑꯗꯨꯕꯨ ꯄꯥꯕ ꯉꯝꯗꯕꯅꯤꯅ ꯑꯩꯁꯦ ꯌꯥꯝ ꯋꯥꯈꯜꯁꯦ ꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕ ꯑꯗ ꯏꯆꯦꯁꯤꯅ ꯅꯪꯅ ꯏꯁꯣꯔꯕꯨ ꯊꯥꯖꯔꯗꯤ ꯏꯁꯣꯔꯅ ꯉꯝꯗꯕ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯏꯁꯣꯔꯗ ꯅꯤꯔꯕꯗꯤ ꯅꯪ ꯁꯣꯏꯅ ꯍꯩꯅꯤꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯗ ꯑꯩꯁꯦ ꯊꯥꯖꯕ ꯍꯦꯟꯈꯤꯗꯅ ꯑꯩꯅ ꯕꯥꯏꯕꯜꯁꯦ ꯄꯨꯁꯜꯂꯒ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯞꯄꯅ ꯕꯥꯏꯕꯜꯁꯦ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯑꯗꯨꯝ ꯂꯨꯞꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯋꯦ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯁꯤꯅ ꯏꯁꯣꯔ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯃꯤꯇꯥꯡꯒꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔ ꯅꯪꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕ ꯂꯝꯕꯤꯁꯦ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯏꯁꯣꯔ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯈꯪꯕ ꯉꯝꯅꯕ ꯑꯩꯕꯨ ꯊꯋꯥꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯄꯥꯟꯍꯟꯕꯤꯌꯣ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯃꯤꯠ ꯍꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤ ꯃꯌꯦꯛꯁꯦ ꯑꯩꯕꯨ ꯈꯪꯍꯟꯕꯤꯌꯨꯕ ꯍꯥꯏꯅ ꯑꯩꯅ ꯀꯞꯄꯒ ꯉꯁꯤꯁꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯕꯥꯏꯕꯜꯁꯦ ꯄꯨꯁꯟꯕ ꯄꯥꯕꯗꯤ ꯍꯩꯇꯕ ꯐꯥꯛꯇꯣꯛꯄ ꯅꯨꯃꯤꯠ ꯑꯃꯁꯨ ꯄꯨꯁꯟꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯄꯨꯁꯟꯕ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ 4-5 ꯁꯨꯕ ꯅꯨꯃꯤꯠꯇ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯕꯥꯏꯕꯜ ꯃꯌꯦꯛꯁꯦ ꯏꯁꯣꯔꯅ ꯄꯥꯛ ꯂꯥꯎꯅ ꯈꯪꯍꯟꯕ ꯍꯧꯔꯛꯑꯦꯕ ꯈꯪꯍꯟꯕ ꯍꯧꯔꯀꯥꯟꯗ ꯑꯩꯁꯦ ꯍꯜꯂꯦꯂꯨꯌꯥꯅ ꯍꯦꯛꯇ ꯏꯃꯨꯡꯁꯦ ꯄꯣꯛꯈꯥꯏꯒꯦ ꯇꯧꯕꯒꯤ ꯑꯩꯁꯦ ꯂꯥꯎꯕꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯕꯁꯤꯡꯗ ꯏꯁꯣꯔ ꯊꯥꯖꯗꯕꯇꯅꯤ ꯑꯗꯨ ꯑꯩ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯉꯥꯎꯈꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗ ꯀꯥꯟꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯌꯥꯝ ꯇꯦꯜꯂꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯤꯗꯨꯅ ꯃꯤꯃꯥꯟꯅꯅ ꯄꯥꯕꯗꯤ ꯑꯩ ꯍꯩꯖꯗꯦ ꯇꯝꯁꯨ ꯇꯝꯃꯛꯇꯕꯅꯤ나 ꯑꯗꯨꯕꯨ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯒꯤ ꯆꯤꯡꯒꯩ ꯄꯥꯖꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯁꯣꯔꯅ ꯉꯝꯍꯟꯕꯤ ꯑꯩ ꯄꯥꯕ ꯍꯩꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯥꯕ ꯍꯩꯇꯗꯅ ꯀꯥꯏ ꯁꯦꯡꯅ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯏꯁꯣꯔꯅ ꯃꯌꯦꯛꯁꯦ ꯈꯪꯍꯟꯕꯤꯔꯒ ꯁꯠ ꯈꯪꯍꯟꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯟꯅꯅ ꯆꯠꯄ ꯌꯥꯎꯈ꯭ꯔꯕ ꯋꯥꯍꯩꯁꯦ ꯂꯧꯁꯤꯟꯕꯗ ꯁꯦꯔꯥꯟꯅꯈ꯭ꯔꯕ ꯈꯣꯟꯊꯣꯛꯁꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯜꯍꯟꯅꯤꯡꯕꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯗ ꯇꯛ ꯐꯥꯎꯍꯟꯕꯤꯔꯛꯄ ꯏꯁꯣꯔꯅ ꯑꯩꯅ ꯍꯟꯅꯤꯡꯉꯛꯏꯅ ꯍꯥꯏꯅ ꯇꯛ ꯍꯜꯂꯀꯥꯟꯗ ꯑꯩ ꯑꯁꯣꯏꯕ ꯄꯥꯛ ꯂꯥꯎ ꯆꯤꯡꯊꯣꯛꯄ ꯃꯌꯦꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯏꯁꯣꯔ ꯁꯥꯟꯊꯕ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥꯁꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯌꯥꯎꯋꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯇꯨꯡꯁꯤꯗꯅ ꯆꯥꯛꯁꯦ ꯈꯔ 9 ꯇꯥꯕ ꯃꯇꯝꯗ ꯏꯕꯥꯅꯤ ꯇꯨꯝꯃꯝꯗꯥꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯛꯄꯅꯦ ꯐꯛ ꯑꯃ ꯊꯥꯔꯒ ꯕꯥꯏꯕꯜꯁꯦ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯕꯦꯡ ꯈꯔ ꯄꯥꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯈꯔ ꯄꯥꯔꯦ ꯇꯞꯅ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯊꯋꯥꯏ ꯁꯦꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯊꯋꯥꯏ ꯁꯦꯡꯕ ꯇꯥꯛ ꯂꯥꯎ ꯊꯣꯛꯂꯛꯄꯅꯦ ꯅꯨꯃꯤꯠꯇꯨ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯈꯪꯗꯕ ꯑꯍꯥꯟꯕ ꯑꯣꯏꯕ ꯏꯁꯣꯔꯅ ꯇꯥꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯍꯦꯛꯇ ꯑꯩꯒꯤ ꯈꯣꯟꯁꯦ ꯈꯔꯒ ꯄꯧꯕꯒ ꯍꯦꯛꯇ ꯂꯩꯀꯥꯏ ꯂꯣꯏꯅ ꯅꯤꯜꯂꯝꯖꯥꯠꯅꯤ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯛꯄꯗ ꯏꯁꯣꯔꯗ ꯍꯦꯛꯇ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄꯁꯦ ꯍꯧꯅ ꯑꯩꯅ ꯂꯥꯎꯔꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯛꯄ ꯑꯩꯅ ꯈꯪꯉꯤ ꯃꯇꯝꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅ
ꯑꯩꯅ ꯄ꯭ꯔꯅꯥ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯩꯒꯤ ꯅꯤꯡꯗꯒꯤ ꯑꯩꯅ ꯋꯥꯍꯩ ꯊꯣꯛꯑꯟ ꯇꯥꯔꯁꯨ ꯈꯣꯟꯖꯦꯜꯗꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯦ ꯊꯋꯥꯏꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯚꯥꯞ ꯇꯥꯏ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯄ꯭ꯔꯅꯥ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯊꯋꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯃꯣꯠꯂꯕ ꯑꯩꯕꯨ ꯑꯃꯨꯛꯀꯁꯨ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝꯕ ꯇꯧꯕꯤꯕ ꯀꯟꯕꯤꯕ ꯉꯥꯛꯄꯤꯕ ꯍꯩꯍꯟꯕꯤꯕꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯑꯩꯅ ꯃꯇꯝꯁꯤꯗ ꯑꯩꯅ ꯄ꯭ꯔꯅꯥ ꯇꯧꯔꯛꯄꯁꯦ ꯖꯤꯁꯨꯅ ꯀꯔꯕꯥꯔꯤ ꯀ꯭ꯔꯣꯁꯇ ꯃꯥꯅ ꯄꯥꯝꯖꯉꯩꯗꯤ ꯁꯤꯕꯒꯤꯁꯦ ꯑꯩꯅ ꯄ꯭ꯔꯅꯥ ꯇꯧꯔꯛꯄꯅꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯑꯩꯅ ꯄ꯭ꯔꯅꯥ ꯇꯧꯔꯛꯄꯁꯤ ꯏꯁꯣꯔ ꯅꯪꯒꯤ ꯈꯨꯠꯇ ꯖꯨꯄꯤ ꯊꯥꯈꯤꯕꯁꯦ ꯑꯩꯒꯤ ꯈꯨꯠꯀꯤꯗꯃꯛ ꯑꯔꯥꯟꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯈꯣꯡꯗ ꯀꯔꯟ ꯆꯟꯗꯅ ꯖꯨꯄꯤ ꯊꯥꯈꯤꯕꯁꯦ ꯑꯩꯒꯤ ꯈꯣꯡꯗ ꯆꯪꯉꯨꯕ ꯄꯥꯞꯇꯨꯒꯤꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯐꯠꯇꯕ ꯈꯟꯈꯤꯕꯗꯨꯒꯤꯅꯤ ꯏꯄꯥ ꯅꯪꯒꯤ ꯂꯥꯟꯗꯕ ꯅꯪꯒꯤ ꯑꯇꯦꯡꯕ ꯅꯀꯣꯛꯇ ꯇꯤꯡꯈꯪꯒꯤ ꯂꯨ ꯍꯨꯛꯈꯤꯕꯗꯨ ꯏꯄꯥ ꯍꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯀꯞꯄꯒ ꯅꯤꯜꯂꯒꯅ ꯑꯩꯅ ꯂꯥꯎꯔꯒ ꯄ꯭ꯔꯊꯅꯥ ꯇꯧꯔꯛꯄꯁꯤ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯅꯦ ꯅꯪꯒꯤ ꯌꯥꯡ ꯍꯥꯡꯅ ꯐꯤꯔꯣꯜ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯏꯀꯥꯏꯔꯒ ꯇꯧꯈꯤꯕꯗꯣ ꯑꯩꯒꯤ ꯑꯃꯣꯠ ꯑꯩꯒꯤ ꯐꯠꯇꯕ ꯑꯔꯣꯠꯄꯁꯤꯡꯗꯨꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯦ ꯅꯤꯜꯂꯒ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯂꯩꯀꯥꯏꯁꯦ ꯑꯩ ꯐꯨꯔꯅꯤꯡꯗꯅ ꯌꯨꯝ ꯑꯃꯒ ꯀꯧꯅꯩ ꯍꯥꯏ ꯊꯣꯡ ꯊꯤꯟꯅꯩ ꯍꯥꯏꯌꯦ ꯑꯩ ꯐꯨꯔꯦ ꯈꯥꯝꯃꯨꯁꯦ ꯍꯥꯏꯅ ꯑꯗꯨꯗ ꯑꯩ ꯐꯨꯕꯤꯔꯦ ꯈꯥꯝꯃꯨꯁꯦ ꯍꯥꯏꯅ ꯃꯣꯏꯁꯦ ꯆꯦꯟꯅꯔꯛꯑꯦ ꯍꯥꯏꯌꯦ ꯆꯦꯟꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯅꯣꯡꯉꯥꯜꯂꯒ ꯇꯝꯕꯅꯦ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯇ ꯑꯩꯅ ꯇꯥꯕꯁꯦ ꯏꯁꯣꯔ ꯈꯛꯇꯅꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯌꯦꯡꯈꯤꯕꯁꯦ ꯑꯗꯨꯗꯩꯗ ꯃꯣꯏꯅ ꯅꯣꯡꯉꯥꯜꯂꯒ ꯇꯝꯕꯤꯕꯗ ꯑꯗꯨ ꯃꯣꯏꯅ ꯑꯩꯅ ꯐꯨꯕꯤꯔꯦ ꯍꯥꯏꯅ ꯆꯦꯜꯂꯛꯑ ꯃꯇꯝꯗ ꯃꯣꯏꯅ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗꯗꯤ ꯈꯣꯡ ꯍꯥꯡꯕꯗ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯇꯥꯕ ꯃꯇꯝꯗ ꯖꯤꯁꯨ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯁꯨꯝꯕ ꯋꯥꯍꯩ ꯉꯥꯛꯇ ꯁꯤꯖꯤꯟꯅꯕꯁꯤꯗ ꯃꯣꯏꯅ ꯑꯁꯤꯗꯤ ꯐꯨꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯜꯂꯦ ꯍꯥꯏꯌꯦ ꯑꯩꯅꯁꯨ ꯆꯔꯁ ꯀꯥꯕ ꯈꯪꯕꯅꯤꯅ ꯃꯣꯏꯒꯤ ꯂꯥꯏ ꯁꯣꯟꯖꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯌꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯤ ꯁꯨꯡꯂꯣꯏ ꯂꯣꯏꯅꯤꯡꯗꯗꯅ ꯏꯁꯣꯔꯁꯦ ꯊꯥꯒꯠꯄꯁꯦ ꯁꯨꯡꯇꯣꯛ ꯇꯣꯛꯅꯤꯡꯗꯗꯅ ꯑꯩ ꯌꯥꯝ ꯁꯥꯡꯕ ꯄꯨꯡ ꯃꯇꯝꯗ ꯏꯁꯣꯔꯗ ꯊꯥꯒꯠꯂꯦ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒ ꯑꯗꯨꯕꯨ ꯑꯩ ꯄꯦꯟꯗꯦ ꯂꯣꯏꯁꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯌꯥꯝ ꯊꯦꯡꯉꯛꯄꯩ ꯃꯔꯝꯅ ꯑꯩ ꯑꯃꯦꯜ ꯂꯧꯊꯣꯛꯈꯤ ꯑꯃꯦꯜ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯑꯃꯨꯛꯐꯥꯎ ꯇꯧꯗꯕꯤ ꯉꯛꯑꯒ ꯃꯥꯗꯤ ꯑꯗꯨꯝ ꯑꯩꯕꯨ ꯇꯒꯠ ꯌꯦꯡ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩ ꯏꯁꯥꯗ ꯑꯍꯣꯡꯕ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯈꯣꯟꯖꯦꯜꯗꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯣꯟꯖꯦꯜ ꯂꯣꯜ ꯑꯈꯣꯏꯕꯗꯣ ꯃꯩꯇꯩꯂꯣꯟꯒꯤ ꯑꯈꯣꯏꯕꯁꯤ ꯃꯤꯅ ꯉꯥꯡꯕꯗꯣ ꯑꯗꯨꯕꯨ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯦꯜ ꯂꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯏꯁꯥꯁꯦ ꯏꯁꯣꯔ ꯊꯥꯒꯠꯄ ꯇꯦꯟꯗꯕ ꯏꯃꯣꯁꯟ ꯀꯟꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯀꯟꯅ ꯅꯤꯛꯑꯝꯃꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯊꯋꯥꯏꯒꯤ ꯈꯪꯗꯕꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕꯩ ꯃꯔꯝꯅ ꯑꯩ ꯏꯊꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯖꯍꯧꯗꯕꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯧꯒꯠꯄꯤꯕ ꯑꯩꯉꯣꯟꯗ ꯏꯁꯣꯔꯗ ꯍꯦꯟꯅ ꯆꯪꯕ ꯉꯝꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯩ ꯃꯔꯝꯗ ꯑꯩ ꯏꯊꯟꯗ ꯂꯣꯠꯆꯔꯝꯃꯦ ꯑꯩ ꯆꯔꯁ ꯀꯥꯐꯝ ꯊꯣꯛꯄ ꯀꯥꯔꯒ ꯑꯩ ꯏꯊꯟꯗ ꯂꯣꯠꯆꯔꯝꯃꯦ ꯑꯗꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯡꯗꯣ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯣꯏ ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯉꯛꯑꯝꯕꯗ ꯀꯩꯅꯣ ꯇꯧꯅꯔꯝꯕꯗꯤ ꯊꯧꯑꯣꯏꯔꯝꯗꯕꯒꯤ ꯃꯔꯝꯅ ꯑꯩ ꯏꯊꯟꯗ ꯂꯣꯠꯆꯔꯝꯃꯦ ꯑꯩ ꯊꯃꯣꯏꯅꯨꯡꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯂꯣꯜꯂꯒ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯏꯁꯣꯔꯒ ꯋꯥꯔꯁꯤꯞ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯗꯨ ꯃꯇꯨꯡꯗꯨꯗꯒꯤꯗꯤ ꯑꯩꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯣꯖꯥ ꯑꯃ ꯑꯩꯅ ꯎꯅꯖꯕ ꯆꯠꯂ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯑꯆꯨꯝꯕꯇ ꯍꯥꯏꯕꯤꯔꯛ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯃꯤꯅ ꯇꯥꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗ ꯂꯣꯏꯅ ꯌꯥꯕꯅꯦ ꯅꯪ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯈꯪꯗꯕꯅꯦ ꯍꯥꯏ ꯑꯩꯅ ꯈꯣꯟ ꯌꯥꯝ ꯍꯧꯅ ꯂꯩꯀꯥꯏ ꯂꯣꯏ ꯇꯥꯔꯝꯃꯦꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯩ ꯃꯊꯪꯗꯩꯗꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯄꯥꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯪꯉꯤ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯇꯨꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩ ꯀꯟꯅ ꯂꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯖꯩ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯈꯪꯗꯕꯅꯦ ꯑꯗꯨ ꯌꯧꯅ ꯏꯁꯣꯔꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯄꯥꯔꯤꯕꯁꯤ ꯑꯩꯅ ꯏꯁꯣꯔ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯀꯔꯝꯕ ꯃꯐꯝꯗ ꯌꯥꯎꯕꯅꯣ ꯍꯥꯏꯕ ꯃꯔꯝ ꯀꯔꯝꯕ ꯃꯐꯝꯗ ꯌꯥꯎꯕꯅꯣ ꯑꯩ ꯈꯪꯖꯗꯦ ꯍꯩꯖꯗꯦ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯧꯔꯥꯡꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯏꯄꯥ ꯑꯩ ꯉꯁꯤꯗꯤ ꯈꯧꯔꯥꯡꯕ ꯅꯨꯃꯤꯠ ꯑꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨꯕ ꯍꯥꯏꯔꯒ ꯑꯩꯅ ꯄꯤ ꯇꯥꯔꯒ ꯂꯩꯃꯟꯁꯦ ꯄꯥꯅꯥ ꯇꯧꯔꯒ ꯑꯩꯅ ꯁꯥꯛꯇꯣꯛꯑꯒ ꯄꯥꯝꯕ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯀꯟꯕ ꯋꯥꯍꯩꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯤꯕ ꯑꯩꯅ ꯊꯤꯕꯗꯤ ꯍꯩꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯏꯁꯥꯁꯤda ꯑꯩ ꯃꯤꯒꯤ ꯅꯠꯇꯕ ꯑꯩ ꯏꯁꯥꯁꯤꯗ ꯑꯩꯒꯤ ꯑꯋꯥꯠꯄ ꯍꯥꯞꯆꯅꯤꯡꯉꯥꯏꯒꯤ ꯑꯍꯦꯟꯕ ꯂꯧꯊꯣꯛꯅꯤꯡꯉꯥꯏ ꯋꯥꯍꯩ ꯇꯛ ꯄꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔꯗꯤ ꯈꯪꯉꯒ ꯏꯁꯣꯔ ꯈꯪꯕ ꯋꯥꯠꯄꯒꯤ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯀꯩꯁꯨ ꯅꯠꯇꯕ ꯑꯗ ꯑꯩꯅ ꯆꯨꯝꯃꯤꯅꯦ ꯃꯥꯅ ꯂꯥꯜꯂꯤꯅꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯨꯛꯅꯔꯒ ꯂꯩꯈꯤꯕ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅꯤꯅ ꯀꯩ ꯂꯩꯀꯥꯏꯗ ꯈꯔ ꯂꯩꯌꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯁꯣꯔꯒꯤ
ꯅꯨꯡꯁꯤꯕꯁꯤ ꯑꯣꯖꯥ ꯔꯥꯃꯦꯁꯆꯟꯗ꯭ꯔꯒꯤ ꯏꯁꯩ ꯃꯌꯦꯛꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯒ ꯑꯍꯤꯡ 3-4 ꯑꯩ ꯇꯨꯝꯍꯟꯈꯤꯗꯦ ꯀꯞꯄꯗ ꯇꯨꯝꯗ꯭ꯔꯒ ꯑꯩꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯉꯝꯗꯗꯅ ꯑꯍꯤꯡꯗ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯄꯨꯔꯒ ꯏꯃꯥ ꯑꯩ ꯑꯍꯤꯡꯅꯤꯅ ꯏꯊꯟꯇ ꯆꯠꯄꯗ ꯀꯤꯗꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯕꯗꯣ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯌꯥꯔꯝꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯕꯨ ꯂꯦꯞꯄꯤꯌꯨ ꯑꯩ ꯁꯦꯡꯇꯣꯛꯅꯖꯒꯦ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯍꯥꯏꯔꯒ ꯑꯩ ꯏꯃꯥꯅꯁꯨ ꯅꯨꯡꯁꯤꯅ ꯑꯩꯅ ꯍꯥꯏꯖꯕ ꯀꯞꯄꯒ ꯍꯥꯏꯖꯕꯗꯨꯗ ꯏꯃꯥꯅꯁꯨ ꯏꯁꯣꯔ ꯈꯪꯗꯁꯨ ꯌꯥꯕꯤꯔꯒ ꯏꯃꯥ ꯏꯆꯥ ꯑꯍꯤꯡꯗ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯆꯠꯂꯒ ꯑꯩꯅ ꯊꯣꯡ ꯊꯤꯜꯂꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯠꯅꯕꯗꯁꯨ ꯑꯩꯅ ꯆꯨꯝꯃꯤꯅꯦꯅ ꯍꯛꯆꯥꯡꯒꯤ ꯌꯦꯡꯉꯒ ꯑꯩꯅ ꯃꯨꯛꯑꯒ ꯅꯠꯇ꯭ꯔꯒꯁꯨ ꯆꯨꯝꯗ꯭ꯔꯃꯛꯁꯨ ꯏꯀꯥꯏꯕꯗꯒꯤ ꯆꯨꯝꯕ ꯁꯥꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝꯕꯁꯤꯡꯗꯣ ꯑꯩꯅ ꯆꯠꯂꯒ ꯊꯣꯡ ꯍꯥꯡꯇꯣꯛꯄꯤꯔꯒ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅ ꯏꯁꯣꯔ ꯈꯪꯗꯕ ꯑꯣꯏꯔꯁꯨ ꯀꯣꯛꯅꯩ ꯑꯍꯤꯡꯗꯨꯗ ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯏ ꯃꯈꯥ ꯇꯥꯅ ꯃꯁꯤ ꯑꯩꯅ ꯏꯁꯣꯔ ꯈꯪꯉꯝꯗ꯭ꯔꯗꯤ ꯑꯩ ꯁꯨꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯥꯏ ꯃꯨꯔꯇꯤ ꯅꯤꯡꯉꯒ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯃꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯑꯩ ꯂꯣꯠꯂꯒ ꯂꯩꯔꯝꯗꯕꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯏꯁꯣꯔ ꯈꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯃꯣꯠꯄꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯊꯝꯕ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏ ꯍꯥꯏ ꯃꯇꯝꯗ ꯃꯣꯏꯅꯁꯨ ꯍꯔꯥꯎ ꯇꯧꯔꯒ ꯀꯣꯛꯊꯣꯛꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯖꯥ ꯔꯥꯃꯦꯁꯆꯟꯗ꯭ꯔꯒꯤ ꯏꯁꯩ ꯃꯌꯦꯛ ꯈꯔꯅ ꯑꯩꯒꯤ ꯑꯃꯣꯠꯄ ꯄꯥꯞꯁꯤꯡ ꯑꯩꯅ ꯀꯣꯛꯊꯣꯛꯈꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛꯅ ꯄꯨꯛꯁꯦꯡ ꯁꯦꯡꯉꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯀꯩꯅꯣ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯕ ꯍꯦꯟꯅ ꯏꯁꯣꯔꯅ ꯏꯆꯦꯒ ꯌꯦꯡꯕꯤꯌꯨꯀꯣ ꯏꯆꯦꯒ ꯑꯩꯒ ꯈꯪꯅꯍꯟꯕꯤꯕ ꯏꯆꯦꯀꯣ ꯑꯃꯁꯨꯡ ꯏꯆꯦꯒ ꯑꯩꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕ ꯑꯁꯤꯒꯁꯨ ꯏꯆꯦ ꯏꯁꯣꯔꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯔꯥꯡ ꯌꯥꯎꯏꯅꯤꯀꯣ ꯏꯆꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯕు ꯅꯨꯡꯁꯤꯕ ꯑꯁꯤꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦꯀꯣ ꯏꯆꯦ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯗꯒꯤ ꯁꯔꯨꯛ 100 ꯀꯔꯣꯔ ꯑꯃ ꯍꯦꯟꯕꯀꯣ ꯏꯁꯣꯔꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯥꯒꯤ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯀꯤ ꯅꯨꯡꯁꯤꯕꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯔꯤꯁꯦ ꯃꯁꯤ ꯏꯆꯦꯁꯦ ꯑꯩꯅ ꯎꯖꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯑꯕ ꯑꯩꯅ ꯌꯥꯝ ꯏꯆꯦꯃꯨꯛ ꯅꯨꯡꯁꯤꯕꯁꯦ ꯂꯩꯇꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯤꯕ ꯑꯃꯁꯨꯡ ꯏꯆꯦꯒꯤ ꯅꯨꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯎꯕꯤꯕꯗꯣ ꯑꯗꯨꯅꯅꯦ ꯏꯆꯦ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯁꯔꯒꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯣ ꯐꯥꯎꯍꯟꯕꯤꯌꯦꯕꯀꯣ ꯏꯆꯦ ꯑꯁꯤꯅꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯏꯆꯦꯀꯣ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯤ ꯏꯆꯦꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯖꯔꯒ ꯍꯦꯟꯅ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯍꯦꯟꯅ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯊꯥꯖꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯥꯡꯇꯛꯅꯔꯕ ꯑꯋꯥ ꯑꯅꯥꯅ ꯊꯜꯂꯕ ꯂꯣꯏꯗꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡꯅ ꯊꯜꯂꯕ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯏꯆꯦꯀꯣ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯁꯤꯡꯗ ꯏꯁꯣꯔꯅ ꯕ꯭ꯔꯦꯛ ꯐꯥꯕꯒꯤ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤ ꯌꯥꯝꯅ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯏꯆꯦ ꯑꯔꯣꯏꯕꯗꯅꯦ ꯏꯆꯦ ꯌꯦꯡꯖꯔꯤꯕ ꯑꯃꯁꯨꯡ ꯇꯥꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯗ꯭ꯔꯤꯕꯁꯤꯡꯗ ꯏꯆꯦꯅ ꯌꯥꯝ ꯇꯦꯟꯅ ꯄꯤꯅꯤꯡꯕ ꯋꯥꯍꯩ ꯈꯔꯗꯪ ꯏꯆꯦꯅ ꯍꯥꯏꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯕꯁꯤꯡꯗ ꯍꯣꯏ ꯑꯩꯁꯨ ꯍꯥꯏꯕꯗꯤ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟꯗ ꯇꯤꯜꯂꯤꯉꯩꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯁꯨꯛ ꯄꯥꯞꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯑꯩꯒꯤ ꯃꯤꯠꯅ ꯄꯥꯞ ꯅꯠꯇꯦ ꯑꯐꯕꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯂꯧꯔꯝꯃꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯕꯨ ꯈꯪꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯔꯦꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯠꯄ ꯇꯨꯒꯠꯆꯕ ꯄꯥꯞꯅꯦ ꯍꯥꯏꯕ ꯑꯩꯅ ꯏꯁꯣꯔ ꯈꯪꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯖꯩ ꯚꯥꯞ ꯇꯥꯖꯩ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯁꯨ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯣꯔ ꯈꯪꯗꯦ ꯃꯇꯝꯗꯁꯨ ꯇꯧꯔꯝꯕ ꯉꯥꯡꯉꯝꯕ ꯆꯠꯂꯝꯕꯁꯤꯡꯗꯨꯁꯨ ꯑꯩ ꯍꯥꯏꯕꯁꯨ ꯍꯩꯇ꯭ꯔꯦ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦ ꯑꯗꯨꯒ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯏꯁꯣꯔ ꯈꯪꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯟꯁꯤꯅ ꯇꯧꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯆꯠꯂꯝꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯗꯨ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯆꯨꯝꯃꯕꯅꯦ ꯍꯥꯏꯅ ꯇꯧꯅꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯒꯠꯆꯅꯤꯡꯉꯥꯏ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯒꯠꯆꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯒꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯏꯆꯦꯒꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯦ ꯏꯆꯦꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯆꯦꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯏꯆꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯦ ꯍꯥꯏꯕꯁꯦ ꯏꯆꯦ ꯉꯥꯛ ꯁꯦꯟꯕꯤꯔꯤ ꯅꯠꯇꯦꯀꯣ ꯉꯥꯛ ꯁꯦꯟꯕꯤꯔꯦ ꯗꯥꯏꯔꯦꯛ ꯏꯆꯦꯀꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯥꯏꯕꯣꯛ ꯑꯝꯇꯪ ꯁꯤꯔꯤ ꯅꯠꯇꯦꯀꯣ ꯏꯆꯦ ꯄꯨꯔꯥ ꯁꯤꯔꯤꯅꯦꯕ ꯃꯌꯥꯝ ꯆꯪꯅ ꯀ꯭ꯔꯣꯁꯇꯒꯤ ꯑꯃꯨꯛ ꯊꯥꯡꯊꯔꯤꯅꯤꯀꯣ ꯏꯆꯦ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯗꯤ ꯈꯥꯏꯕꯣꯛ ꯑꯝꯇ ꯅꯠꯇꯕꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯂꯣꯏꯔꯦ ꯍꯥꯏꯅ ꯁꯤꯈꯤꯕꯒꯨꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯕు ꯀꯟꯕꯤꯔꯦ ꯍꯥꯏꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯗ ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯊꯝꯕꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯏꯆꯦ ꯃꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯄꯥꯝꯃꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤꯕꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯉꯣꯟꯗ ꯄꯦꯟꯗꯤꯡ ꯂꯩꯇꯦ ꯏꯆꯦ
ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯂꯧ ꯂꯤꯡꯕ ꯃꯇꯝꯗ ꯏꯆꯦꯀꯣ ꯂꯧ ꯀꯌꯥ ꯑꯃꯒꯤ ꯂꯧ ꯂꯤꯡꯕ ꯃꯇꯝꯗ ꯄꯋꯥ ꯑꯃꯈꯛ ꯋꯥꯠꯂꯧꯔꯦ ꯍꯌꯦꯡ ꯂꯤꯡꯒꯦ ꯍꯥꯏꯕꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯌꯥꯎꯗꯦꯀꯣ ꯏꯆꯦ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅ ꯂꯣꯏꯈꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯕ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨꯁꯦ ꯊꯥꯗꯣꯛꯄꯤꯗꯕ ꯃꯈꯩꯒꯤ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯁꯦ ꯏꯆꯦ ꯁꯤ ꯏꯆꯦꯅꯁꯨ ꯊꯃꯣꯏꯗ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯅꯁꯨ ꯏꯆꯦ ꯑꯩꯒꯤꯗꯃꯛꯇꯁꯨ ꯏꯆꯦꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨꯀꯣ ꯏꯆꯦ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯕ ꯃꯇꯝꯗ ꯏꯆꯦ ꯑꯩꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯣ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯑꯐꯕ ꯋꯥ ꯄꯥꯎꯁꯦ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯂꯣꯏꯈꯤꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯏꯆꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯂꯩꯔꯤꯁꯦ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯀꯤ ꯃꯄꯥꯟꯂꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯃꯇꯤꯛ ꯆꯥꯗꯦ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯕ ꯉꯝꯗꯦ ꯂꯥꯟꯗꯕ ꯉꯝꯗꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯙꯔꯃ ꯆꯦꯟꯅꯕ ꯍꯣꯠꯅꯍꯟꯕ ꯇꯥꯔꯒꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯟꯕ ꯉꯝꯗꯦ ꯏꯆꯦ ꯀꯣ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯜꯍꯜꯂꯤꯁꯦ ꯀꯅꯥꯅꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯀꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅꯅꯦꯕ ꯏꯆꯦ ꯑꯁꯤ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕꯁꯤꯅꯤ ꯏꯆꯦ ꯑꯁꯤꯒꯁꯨꯅꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯔꯤꯁꯦ ꯑꯗꯨꯅ ꯏꯆꯦꯅ ꯍꯥꯏꯖꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯆꯦꯒꯤꯗꯃꯛꯇꯁꯨ ꯊꯥꯖꯔꯕꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯔꯤꯕꯅꯤ ꯏꯆꯦꯀꯣ ꯍꯦꯟꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯐꯔꯦ ꯏꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯑꯩꯁꯨ ꯊꯝꯖꯔꯒꯦ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯀꯣꯜ ꯇꯧꯖꯔꯛꯀꯦ ꯏꯆꯦꯀꯣ ꯏꯆꯦꯁꯨ ꯑꯗꯨꯝ ꯁꯪꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯐꯔꯦ ꯏꯆꯦ ꯊꯝꯃꯦ